ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯄꯥꯛꯇꯨꯅꯦ ꯃꯃꯥꯡꯗꯪꯕ ꯀꯪꯂꯥꯁꯦ ꯂꯩꯔꯦ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯐꯨꯠ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯂꯩꯔꯦ ꯃꯅꯤꯡ ꯇꯪꯕꯩꯗ ꯖꯣꯅꯣꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯂꯩꯔꯦ ꯂꯣꯏ ꯊꯥꯔꯛꯏꯅꯤ ꯂꯣꯏ ꯆꯠꯊꯔꯤ ꯑꯗꯣ ꯁꯤꯒꯤ ꯗꯁꯕꯤꯟ ꯕꯣꯛꯁꯁꯤꯗꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯣꯔꯁꯤꯡꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯀꯣ ꯃꯌꯥꯝ ꯑꯉꯝꯕ ꯁꯨꯝ ꯍꯦꯜꯞ ꯇꯧꯅ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯀꯣ ꯌꯥꯝ ꯇꯧꯕꯗꯤ ꯉꯝꯗꯦ ꯑꯩꯅ ꯁꯤꯗꯩꯗ ꯄꯩꯁꯥ ꯕꯟꯗꯜ ꯍꯥꯏꯇꯥꯔꯦꯅꯦ 2000 ꯁꯤꯁꯦ ꯑꯩꯅ ꯆꯦꯔꯪ ꯑꯃꯨꯕꯗ ꯍꯥꯞꯄ ꯀꯥꯟꯗ ꯁꯤꯒꯤ ꯕꯣꯛꯁꯁꯤꯗ ꯊꯥꯗꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯄꯤꯔꯀꯥꯟꯗꯀꯣ ꯂꯨꯄꯥ 2,000 ꯁꯤꯒꯤ ꯋꯤꯟꯅꯔ ꯑꯣꯏꯕꯤꯌꯣ ꯍꯥꯏꯅ ꯑꯩ ꯃꯐꯝꯗ ꯍꯥꯏꯖꯒꯦ ꯑꯗꯨꯗ ꯂꯥꯛꯄꯤꯔꯣ ꯍꯧꯖꯤꯛ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ ꯑꯣꯀꯦ ꯑꯗꯨꯗ ꯂꯥꯛꯄꯤꯔꯣ ꯑꯩ ꯋꯤꯟꯅꯔꯗꯣ ꯈꯪꯖꯒꯦꯅ ꯉꯥꯏꯖꯔꯤ ꯑꯣꯀꯦ ꯂꯥꯛꯄꯤꯔꯣ